Mayang tabi riba khwai puno pu image TV na taramna okchabaga loyana Brajesh Kumar na khurumjari ngasigi maruoiba pauda Bharatiya Janata Party gi nipurito shuba mapok kuman thoram Manipur dasu pangthokre Kakching Kendra gi MLA M Rameshwarna Kalyan Ashram Kakching da semgat sagatiba Skill Development Center amadi Boys Hostel yanchinkre loyana Ukraine da gi puthorokraba India gi mahairu shingi makha tamthanaba Hungary Romania, Kazakhstan, amasung Poland ga wari sanari haina External Affairs Minister na hongdokre mapungoy pau lobirasi Bharatiya Janata Party BJP gi nipurithoi shuba mapok kuman thoram Manipur dasu mapung phana pangthokre BJP gi mapok kuman thoram asiga mari leinana Kaisampat Nitaipat Suthekta leiba BJP gi Thambal Sanglen da Chief Minister N Birena BJP gi Piral Singkhatlaba matung party asigi President Minister MLA amadi Karyakarta Singa loinana khongchat amasu chatki khongchat adu Thambal Sanglen dagi haurga Kangla Paklom da laklaga Pauna Bazar Power matung Thambal Sanglen thungki khongchat adu gi matung da Prime Minister Narendra Modi na video conferencing gi kutang da yaipa paujel pirakhiba adu punna taminaki mapok kumon thoram asiga mari leinana Chief Minister N Birena haikibada BJP gi luchingba Din Dayal Upadhyay amadi Syama Prasad Mukherjee anina lamdam asida laita laira amadi awa ana kyabu mateng pangbagi wakhat londa lingkhat piramba party asigi karyakarta ama oibada chauthukchei Bharat ki apunbagi saktam sagatpada luching basingna loramba thodang asi thagat ningai ni Narendra Modi na India gi Prime Minister oirakpadagi lamdam asibu chaukatpagi lamda kumang yang na sangchili super power oiraba laibak singna ikai kumnaba utpa hengalakli punamak asi Prime Minister Narendra Modi gi kathopaga loyana miyam gi thabak tawbugi mahainani haiki The Honorable Prime Minister Narendra Modi ji na 2014 da India gi Prime Minister oira aba matung da India da Bharatiya Janata Party gi kuthang da laiba changes India bu prithvi gi oiba super power sing markta yamna recognition laiba yamna bevar to ban laiba kam oiriba aduga laiki draba Shri Atal Bihari Vajpayee gi matam da yamna foresighted oidana semam lambi gi Bharat gi apun ba sakdam saganna bagi wakhalon hariba mayam se khalurkanda ai sama Bharatiya Janata Party ki karikata moina yam job thukse haibasi mai mayam na hana message bijaningi BJP gi nipurithoi shuba mapok kuman thoram ngasi Chuchampur gi Hill Town da leiba party office ta su pangthokki thoram aduda Chuchampur district BJP gi president Thangam Hokip party asigi Mahila Mandal Yuba Kisan Morcha na singba frontal organization kaya gi mihut singna saruk yaki Bharatiya Janata Party ki nipurithoi shuba foundation dega mari leinana tha asigi taramari fawba chathagadaba thoram ngasi dagi Thobal district ki tongan tongan ba mafam singda Thambal yekpa Piral Atiyada pahanduna hodokre BJP Thobal district na sinduna party asigi khongjom da leiba office da thoram asi pangthokhi district president Yumnam Kumarjit Singhana party asigi Piral Atiyada pahanduna hodokhi loinana miyam gi rally amasu chatlaba matungda district office da achamba thoram amasu pangthokhi hanagi chief minister CLP gi leader o ibobina haikre minister tarani thoi hapro matungda leihoriba BJP gi MLA kunna minister phang hodra matamda BJP lenga kari oirkadabano tambangamde wafam asingasi Congress bhavan da MPCC na sinduna nauna president khallaba Kaisham Megachandrabu okpagi thoramda mahakna phungdokhibani mahakna makhata aduna Congress tagi chongthokkiba singsu policy amadi agenda da chongthokkiba nati masa masana sakti pambadagi chongthokkiba ngaktani rajniti haibasi tambangamba nati sei manga phadringaida maninglom da sanglaktuna Congress ta yaujage haibasu khangde lakadoriba local body election kayada nauna khallaba president na lusengduna mai paknanaba hotnarsi haiki idea koi mananga differences laini ata pura makta laini kini su laini koi su laini adu party start koi maya number 1 koi se unity level haita apoi mayam su lingjen manaraba
यूनिटी लेरबा मयाम अखोई मयाम पीरो या एवंते फुलेस कोऑपरेशन पीरगा एनी इशूदा कोइना केंद्र मिनबा दरकार होय नौना खल्लबा एमपीसीसी की प्रेसिडेंट के मेगाचंद्रन पोंगलोखिबदा ऑपोजिशन अमा ओइना सही मंगा असिदा तौगदब थबकसिंग निंगथीना तौगनी मणिपुर दा लेरिबा तोंगान तोंगान फुरुपसिंग अपाम मतुंग इना मयाम की थबक तौगनी मणिपुर की मांगदा तारबा इशू कया थबक ओइना पांथोकननबा होटनगनी तोंगान तोंगानबा ब्लॉक लेवल दा लेरिबा कांग्रेस कर्मी सिंगा पुन्ना थबक तौमिनगनी हाखी अदिगी लॉ एंड ऑर्डर की इशू अदिगी तोंगान तोंगानबा समिशन नाहारुल सिगी थेंगनरिबा मयाम सिंग नाहारुल सिग थबक फुंदगी थेंगनरिबा समिशन मयाम अखोई पुनमक मांगदा कोखबदा दाकुन लरिबा समिशन मयाम सिंग से एज ए ऑपोजिशन पॉलिटिकल पार्टी कांग्रेस पार्टी ना सामदा सामा अखोई मदुगी चैलेंजेस मयाम सिंग दो लाइक विद द हेल्प ऑफ आवर कांग्रेस लीडर्स सीनियर लीडर्स youth leaders महिला लीडर्स तोंगान तोंगान बेनेस वाइक लीडर्स सेल मयाम अखोई पुनमक पुंजलगा मणिपुर सनालेबा हिंगनबा कांग्रेस पार्टी ने सेल साथन लेकिन हाइबगी चपचाब पिरेबा सेमोन लई मणिपुर हौकी पुंग कुनमरी मियोय मरी कोविड पॉजिटिव ओइखिदुना स्टेट असिगी अपुनबा कोविड पॉजिटिव ओइबा मसिंग लाख अमा लिसिंग कुंथ्रा तरेट चाम कुंथ्रा तरुक सुख्री पुंगफम सिदा मियोय चामरी के तरा तरुक कोविड टेस्ट तौखी मदुदा मियोय मरी पॉजिटिव ओइखिबना ngasiगी कोविड पॉजिटिव ओइबगी चांग साद अमा योखी स्टेट असिदा कोविड ना मरम ओइरगा लखिदबा मसिंगना लिसिंग अनीगा चाम कुन्नी ngasi मियोय तरुक कोविड नाबा फकिबदगी अपुनबा कोविड रिकवर तौख्रबगी मसिंग लाख अमा लिसिंग कुंथ्रा मरी चामापल हुमरानी थोइ सुख्रे स्टेट असिगी रिकवरी रेट ना चादा मरफुद्रा निपान दशमिक मरी अनीनी एक्टिव केस ना निफु मरी लैरी कक्चिंग एससीगी एमएलए मयांग लंबम रामेश्वर ना हंदक ताराइथोइ सुबा मणिपुर लेजिस्लेटिव असेंबली इलेक्शन 2022 दा माइ पालक मटुंग इहान हानबा ओइना ngasi कक्चिंग सुमाक लेकाई मॉडल स्कूल परेंगदा लैबा कल्याण आश्रम द नेशनल प्रोजेक्ट्स कंस्ट्रक्शन कॉर्पोरेशन लिमिटेड एनपीसीसी की मखादा हौजिक सेमगत सागलिबा स्किल डेवलपमेंट सेंटर अमरी बॉयज हॉस्टल की फिवम सिंह यंगसिनख्रे ngasi यंगसिन खोंगचत अदुगा मरी लेना एमएलए मयांग लंबम रामेश्वरना फोंदोरपदा मसागी हैसिंगबदी लेजबा अदु मसाना अमदी इमुंग मनुंगना सेन पुथोक्तुना मही तमहनबदी ngamdaba लाइरबक कना लेजद्रबा महिरोइसिंगबु लेमना ट्रेनिंग पीदुना मरोमदोम लेपचब ngamnaba सिटीजन अममम ओहन्नबा पांडमदा कक्चिंग एससी असिदा पाइखतलिबा स्किल डेवलपमेंट सेंटर अमदी बॉयज हॉस्टल असिबु क्वालिटी लेना साहननबगिदमक ngasi यंगसिन खोंगचत असि नौना एमएलए अमुक हन्न ओइरकपगी अहानबा एक्टिविटी अम ओइना पाक्थोकपनी सही मंगा असिदा केंद्र असिगी मियामगी सेनमिटलोन हेंगतनबा अमदी चौखत थोरम गी थबक थोरांगसिंग पाइखतपदा ngamba ओइजगे हाइखी समाज असिदा हिंगबदा मतिक चाबा मी अमा रेस्पेक्टफुल ओइबा अखोई की नेशनलिस्ट ओइबा सिटीजन अमा ओइननबा अखोई सेमबगी सेंटर नि मसी कक्चिंग केंद्रदा अखोई कल्याण आश्रमना तौदुना इहान हाना मसी सेमकपसी अखोई यामना मसी कक्चिंग केंद्रगुम मफमददी यामना दरकार ताबनी अदुगा लोइना मणिपुर की अतै अतोप मफमदसु असिगुम्बा स्किल डेवलपमेंट सेंटर अमदी हॉस्टल जी साननबा अखोई कन्ना होनजरी लाकदोरिबा सही मंगा सिदा कक्चिंग केंद्र की मनुंगदा असिगुम्बा डेवलपमेंट की ओइबा थबक मयाम तौदुना प्रजा की कानबा पुरपा प्रजा की पुंसीदा अहोंबा पुरपा प्रजा की पर कैपिटा इनकम हेंगलनबा एम्प्लॉयमेंट जनरेशन तौबा अदुगुम्बा सेवा मयाम तौबा फंगजगे हैबा वफमसी प्रजा की मफमदा थम तमेंगलोंग डिस्ट्रिक्ट तगी चही तरा खक्ता ngairibi nupi masa amana pikliba maupa pamlaga school karakuna class yawbagi photo social media da viral oirakhibi amadi malem pumbaga thamoi sumhatkibi maning silu panmaiga aikhogi image tv paumiga haktengnana unarubugi paudam ama maning silu panmai tamelung district ki manung san leiba dialong village tagini Khyamjai pamai amadi within Joano pamai gi macha mari gi manungda mahangna mache ahanni hojik Tamilum district ki nongsini phibam phattabana manin silu pamai gi mapasu masagi anaba leibaga loinana imungi leitalaiga phibam phattaba da sing chatuna matam gi sing da phangba bothok puraklaga imung puri bani maning silu pamai gi manau nupa u nongi marakta
चिंगदा पुबा यादबा मरम ओइरगा मसीगी मनाक्ता स्कूलदा चटखिबनी मतम सांगना कोविड ना मरम ओइदुना स्कूल सिंग सही अनि हांग्रबा मतुंग हंदक कोविड खरब साफरकदा स्कूल हांगलकदा लाइक तमंदबसु यादबना मसी मनिंगसिलु पामीगा की मनाक्ता बनाउ पागा लोइना स्कूल काबा सटखिबनी हाइना विलियम्सलिनु पामई मनिंगसिलु की ममाना मोसोंगना नुआइतना हमलखि इमेज टीवी पाउदम तामिलुदगी दिनेश फारेंजम Makhataba Pau Pijari. State government ki action plan 100 action plans for first 100 days ki charuk ama oina ngasi deputy commissioner Thawal ki conference hold the principal secretary youth affairs and sports OSD forest environment and climate change Sri SS Sabra IFS in charge district level coordination committee Thawal na chair logduna sub division development monitoring mission ki meeting ama pangthokri Panbayabadi Chief Minister N. Biren na Anoba Sarkar asina sahi mga asida miyam gi thabak thorom kaya mai pak na paikhat na nabagi chungsin ba oina 100 action points for first 100 day asi lauthokibani meeting aduda SS Savrana miyam gi oiba lenga selthum pibam phagathanaba semgat sagatpagi watlibasingi gap laibasing lehandanaba state ki chemilon phagathanduna state asigi chaukat thorang sing paikhat nabagi state government ki vision asida maru oiba wafam sing oina thamladuna socio economic caste census ta yaudriba hinganabagi supam nopam leitaba yumthong sing yan hanba oina khangdoknaba haiki mefamduda saruk yakiba deputy commissioner Thawal A Subhas IS na haikibda state government ki vision ki target asi phangnanaba district level officers sing na district asigi manungda leiriba khwaidagi lairaba miyoi sing adu government ki tongan tongan scheme sing phangba ngamhananaba hotnagadabani district administration na yumthong survey tawbagi thabak chatharagani hayaduna Thawal district ki manungda leiriba miyamnasu yumthong khuding survey tawwa asida mateng pibiduna mipung khuding chakotpagi mangal phanghananabagi wafamsu pondokhi ngasigi meeting aduda SP Thawal video Thawal block SDO Thawal video Wangjing Tentha district information officer amadi atai district level officers singsu saruk yaki tamnakon amadi Dayal Industries anina sinduna ngasi Dayal Aqua Fit haina mitthonba ngagi machinjak Manipur government ki fisheries department ki director Balkrishna Haisnamna launch tokri hotel Imphal ki sangai hall da pangthokpa ngasigi thorum aduda Saibal Chatterjee Assistant General Manager Dayal Industries Sarvan Kumar Mishra General Manager Research and Development Dayal Industries amadi Maya Thauna Proprietor Tamnakon su saruk yaki Kaching Jila Parishad ki Upadhyaksha MD Nazimuddin na World NRI Social and Cultural Association amadi Senman Helping Hand Mumbai ka punna Sinduna Nomogi Oiba Lemna Language Camp amangasi Kaching District ki manung chanba Sora Kaithelda Labor Library Camp Information Center Sora da pangthokre Restoring Health Through Healing haiba thimda ngasi pangthokkiba medical camp aduda Rezua Energy Center ki MD Oiba Dr. Santosh Pandey amadi mahakki kangbuna acupuncture ki layang pathapna asthma and allergy khu naba chikpa khwang yanglen naba khoirai koksik migraine acidity isomania lengjum sikpa amadi lengjum sikpa naban singbaga mari lainaba anaba miyoi chanirom hena layangki kem adugi matangda Kaching Jila Parishad ki Upadhyaksha MG Nazimuddin hai aikhoi gi lamdam asida maru oina thabak su nomlaga hingliba miyamna sahini phugi mathakta lakpa matamda maru oina anaba makhal kaya nahalakli asigumlaba anaba kaya asi India ki mafam sinba thungna koina satuna layang chathariba Rezua Energy Center ki MD oiba Dr. Santosh Pandey amasung mahaki kangbu asina amuktang layang chathabiduna anabasing asibu kohanba ngamlabadi miyamna thengnariba khudong chadaba kaya asi kohanba ngamgadra khanna mahaki maikaidagi camp asi sorada
sinjabani haiki nupi angang da sathaba miot minai singi matang miam da paujel kaya pigidaba nongmai paiba rapid saina mingthonba manipuri digital film gi yaipa thoni thorom ama pangthokre women against crime na puthokpa second film ministry gi ahan manipur digital film asigi director story amadi screen play a robita laibana oiri kongbada lerba women against crime gi women short stay home da ngasi pangthokhiba yaipa thoni gi thorom aduda film asigi cinematography amadi editor Gulshan Mangang makeup koro tobul choreographer Patho Angapza amadi art director Devasan Kuman yauna film asi artist kayana saruk yaki film asida Suras Gasepam Ithoi Gepelina Bindurani Thoi Ratan Kekman Bogen yauna tungan ba mioi kayana saktam langadori yai pathoni thorom adugi matang da wangang duna film asigi director su oriba women against crime secretary Robitana state asida noma kangdana nupi angang da chathaba miot mirei chang hengalakli masigi matakta rape case kaya su lepalaitana thorokli maram asidagi miyambu wakal tahanba yaba paujel kaya pinanaba film asi athumatamda number loishinduna manipuri khul laikai kaya da paksan na kaptuna miyam bu paksanna awareness pigani haiki all Manipur Tribal Union M2 gi Tartuk Suba Foundation degi thoram to protect our tribal inherited rights saiba motto dangasi Zimerong da Labor Tribal Research Institute ta Chuchampur AC ge MLA LM Khotena athoi mitunglen oiduna pangthokre thoram aduga mari leinana athoi mitunglen gi warol period MLA LM Khotena hai organization asi hena chaukthoktuna tribal kaktanatana state asida leiba miyam gi seba tawbu ngamba oirsanu achowa wakal khanduna responsible oiba thabak tawduna miyam gi mahut sinduna better Manipur ama semnanaba honasi phongdokhi bhagna makhatana hai government state asibu chawkhatpa maikairom da puraknaba hotnabaga loinana thabak thoram kaya pakhalakli maru oina border area amadi singi manung hanjin bafam singda pakhalak diba thabak thorom khudingmak quality leinaba hotnaba changi loinana singi organization singi thodang yamna chawi haina hongdokhi that is the past 16 years of tireless efforts, tireless journey in the interest of the people of the hill areas in Manipur. Bethesda School and College of Nursing Molwaifai Chuchampur gi JNM 27 batch amadi BC Nursing 6 batch ke lamp lighting and oath taking ceremony cum graduation service ngasi college campus ta pangthokri thoram the additional CS Health and Family Welfare CADA Bulunmang Bolnam na IS na chief guest oibaga loinana CMO Chuchampur Dr. Kim Simte amadi Health Services ki Director Dr. K. Rajo Anina Matang China Guest of Honor Amadi President Oina Saruk Yaki Nasigi Thoramda JNM 27 Batch ki Mahero Kuntra Amadi BSc Nursing 6 Batch ki Maheroi Nipu graduated Tauki National Highway Chimerongi Maning Thangbada Semgat Liba Temporary Mau Market Kaitel Chatliba Tha Asigi Nepal da Manipur ki Chief Minister na Sangaragani Haudik Semgat Liba Mau Kaitel da Pangthokpa Paumisinga Unabada Mau Infal Market Coordination Committee ki convener Khuraijam Athubuna Hairiba Kaitel Asina Hapta Amada Numit Nini Khak Tongan ba Mfamda Hongduna Pamlamba Adu Aujikti Nungtigi Maugi Praja Singna Makoina Puthokchaba Puthok Adu Yonbagi Khudong Saba Panglagani Loina Hairiba Kaitel Asibu Sabada Achouba Thodang Lobirba Manipur ki Chief Minister bu Hanya Leitana Thagatpa Hongdokpa Loinana Damdam Asigi Tongan ba Club CSO Mau Kaitel Gidamak Lobi Kiba Tongan Thodang Adubu Ikai Kumna Utli Haina Hongdokki Hairiba Kaitel asi hek ekoi sangabadagidi maudagi lakbiriba ekoi vendor pambiriba mayam asina nungtigi ayamba matamda ekoi hana hafta amada numidini khadam phamlamba leba bo hirai gadan phamlamba do ekoi nungtigi phamnanabagi ekoi tharang tawnanabasu ekoi honajari
टेक्नोपोल पुलिस ngasi tuan tuan ba car ahum dagi NCB gi niam matung ina lupa koti 1,600 hen bagi brown sugar sing phagat kri ngasi टेक्नोपोल check post ta lambi da lakpasing operation chathabagi matung channa tongan tongan ba matam da lakyo car ahum dagi haiba drug sing adu phagat pangam kibani operation amadi 20 Assam rifles amasung टेक्नोपोल पुलिस का punna khusamnaraga chathaki ahan bakar adu nukil pung amarom tabada phagat ki farabakar adu I-20 ni car adu da showcase yankaini thoi da drug pack torom kibani hairiba showcase adu ga punna arumba onbada kg ani ga dasmik ama ani ama rom taki drug asi lupa koti mari lakh kun mari lising kun longi oigani car thorakpa senapati district ki lai village dagi W Matuhema Sahi Kumathoi Apokpa Wilson su Phagatle ani subakar aduna nungthil pung ani makhairom tabada 20 AR ga pulga phagat khibani Renault Duster car aduda me ani tonglaki makhoi animak senapati district ki live village dagi ngakani me ani adudi H Wilson Sahi Kunithoi Apokpa H Huimi amadi Solomon Sahi Kutramathoi Apokpa Dekho Koi car adudagi showcase yakhai makha manga da haplamba drug phagat ki lupa koti mari lak yankai nipan lising humpurom ki ogadaba drug sing adu hap liba showcase ka punna arumba onbada kg ani dasmik ani mapan ahum oiramki aduga ahum subadana Maruti Brezza car ama drug purambadagi nuktil pung marirom tabada phagatki Brezza car adu more ward number 1 unit 1 dagi Peter Hemkhomang baite sahi kuntro apokpa Anthony Jomhol baite na thorokkibani hairiba car asida kg ani dasmik ama mapan mari rongi sapon kep yankai humdoida haplam drug phagat ki drug sing adu punna lupa koti mari lakunthra nipan lising marfu rongi oigani ngasigi thaudo ahum siga mari leina tongan tongan case ahum Technopol police station da register tawkre Thawbal mayang Ifal lambi MI road ki mojing amadi khekman khul mapagi Thawbal turel gi longnambal da same labor retaining wall asimatam kuina namthaduna phibam sadana lerakpana miyam mipainare lengak na nongjutha yaurokthringai da semjin biu haina maike adomgi miyam na lengak ki puning chingchilakli thawal turel gi longnam balda challiba returning wall gi hojik oiba phibam adu pami singa yengchin minaraba matungda mojing gram panchayat ki ward number 2 gi member Muhammad Nasir Hussain na pami singa haikibda MI road ki thawal turel apan lambi miyam na Khongkok haina khangnaba ising ichau yamna toina thokan baturel longnambal asida leiriba chamaga yankai meter sangba retaining wall asi matam sangna namthaduna leibana maikai asomgi miyamna lomi singda henna mipaiba hengat hale maram aduna mari leinaba water resources department ki executive engineer division 3 thawal amadi manipur lengakna athubada mijeng changbiduna nongju pantha yauroktingai da semjin biu haina mari leinaba singi puning chingchilakli Ukraine dagi puthokraba India gi mahiroi singi makhataba education gi dama Hungary Romania Kazakhstan amasung Poland ga wari sanari haina actor and affairs minister S Jaishankar na haikre makna makhata na haikibada 3rd year dagi 4th year da promotion pibada komthok hananaba Ukraine government na warap lokre hari minister S Jaishankar na makata na haikibada Hungary Romania Poland amasung Kazakhstan da Indian maherosing adu makata ba education tabhananaba khanakibagi maramdi leibak sing asiki education system sing asi manai Ukraine da mahai masil tamliba India gi maherosing da piriba educational loan singi matangdana finance ministry na haikibada mahiroi lising 438 outstanding loan lori haiki Coronavirus variant XE gi ahanba case Mumbai da leire haibagi report ngasi pangle Kappa variant ki su case ama khangmangam kre patient sing aduda yamna sathiba symptoms sing di uwa ngamdri hari Birhan Mumbai Municipal Corporation gi matung inangrang mioi chahumga humdrat taruki sample sing test tauki makhoi adugi manungda mioi chani kunthra dip Mumbai da leibani chani ga kunthra gi manungda chani ga kunifana Omicron ki positive oiki amana kapagi aduga amana XC positive oiramki patient chani kunthra mak hospitalized tawkre oxygen natraga intensive care ki bathau tadri hari United Kingdom da XC gi ahanba
केस जनवरी पंद फंखी लेबाक अदुदा हौजिक अनौबा वेरिएंट XE के केस 753 लेरे हारी वर्ल्ड हेल्थ ऑर्गेनाइजेशन हुना फोंदोखिबदा कोविड-19 की वेरिएंट मयाम की मनुंगदा वेरिएंट XE असि ख्वाइदगी यांगना सदोकपा ngamba oi वेरिएंट XE असि BA1 अमसुंग BA2 ओमिक्रॉन स्ट्रेन्स की कॉम्बिनेशन नि हारी अरोइबदा मोरेपो अमुहन्ना भारतीय जनता पार्टी की 92 मपोक कुमन थोरम मणिपुर दसु पांथोखरे कक्चिंग केंद्र के MLA M रामेश्वरना कल्याण आश्रम कक्चिंग दा सेमगत सागलिबा स्किल डेवलपमेंट सेंटर अमदी बॉयज हॉस्टल यंचिनख्रे लोयना यूक्रेन दगी पुथोरख्रबा इंडिया की महैरुसिंगी मखा तमथनबा हंगेरी रोमानिया काजाख्स्तान अमसुंग पोलैंड गा वारी सानरी हाइना एक्सटर्नल अफेयर्स मिनिस्टर ना फोंदोखरे PAODAM पिजम मतांग सिलोशिंजरे मयंग ताबिरब ख्वाइ पुना पु अमुक हन्ना खुरुमजरी।